ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯦ꯫ ꯀꯥꯡꯆꯨꯞ ꯐꯌꯦꯡ ꯆꯤꯡꯒꯤ ꯂꯝꯗꯥꯏꯕꯨꯡ ꯊꯣꯡ ꯃꯅꯥꯛꯇ ꯂꯩꯕ 5ꯁꯨꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯕꯪꯀꯔ ꯑꯃꯗꯤ ꯇꯦꯝꯄꯔꯔꯤ ꯀꯦꯝꯞꯇ ꯈꯨꯠꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯇꯧꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯦ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯁꯣꯛ ꯑꯄꯟ ꯃꯤꯁꯤ ꯃꯤꯅꯥꯗꯤ ꯌꯥꯍꯧꯗ꯭ꯔꯦ꯫ ꯚꯤꯌꯥꯕꯤꯂꯤꯇꯤ ꯒꯦꯞ ꯐꯟꯗꯤꯡꯒꯤ ꯃꯈꯥꯗ ꯕꯤꯔꯗꯤꯀꯦꯟꯗ꯭ꯔꯖꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯆꯌꯣꯜ ꯑꯃꯗ ꯑꯅꯤꯔꯛ ꯗꯤꯃꯥꯄꯨꯔ, ꯒꯨꯋꯥꯍꯥꯇꯤ ꯑꯃꯗꯤ ꯀꯣꯜꯀꯇꯥ ꯄꯥꯏꯒꯗꯕ ꯑꯦꯂꯥꯏꯟꯁ ꯑꯦꯌꯔꯒꯤ ꯑꯍꯦꯟꯕ ꯐ꯭ꯂꯥꯏꯠꯁꯤꯡ ꯑꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯂꯣꯟꯆ ꯇꯧꯈ꯭ꯔꯦ꯫ ꯅꯤꯡꯉꯣꯜꯁꯤꯡ ꯃꯄꯥꯡꯒꯜ ꯂꯩꯔꯕ ꯃꯇꯝꯗꯇ ꯏꯪꯇꯞꯄ ꯃꯥꯡꯖꯤꯜ ꯊꯥꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯋꯥꯔꯛꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯀꯨꯝꯖꯥ ꯏꯪ 2018ꯀꯤ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯐꯥꯎꯕ ꯆꯠꯊꯅꯕ ꯀꯣꯡꯒ꯭ꯔꯦꯁꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯦꯁ ꯆꯤꯗꯥꯅꯟꯗꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ HIV ꯁꯥꯒꯣꯟꯅꯅ ꯍꯤꯡꯂꯤꯕ ꯃꯤꯒꯤ ꯃꯁꯤꯡꯒ ꯇ꯭ꯔꯤꯠꯃꯦꯟꯠꯒꯤꯗꯃꯛ ꯔꯦꯖꯤꯁꯇꯔ ꯇꯧꯔꯛꯄ ꯃꯁꯤꯡꯒ 10,000 ꯔꯣꯝ ꯈꯦꯠꯅꯔꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯗꯁ ꯀꯟꯇ꯭ꯔꯣꯜ ꯁꯣꯁꯥꯏꯇꯤ ꯃꯦꯛꯁꯀꯤ ꯄ꯭ꯔꯣꯖꯦꯛ ꯗꯤꯔꯦꯛꯇꯔ ꯍꯣꯕꯤꯖꯝ ꯔꯣꯁꯤꯇꯥꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯃꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯗꯤꯃꯥꯟꯗꯒ ꯃꯔꯤ ꯂꯩꯅꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯎꯅꯅꯕ ꯀꯨꯀꯤ ꯖꯣꯕ ꯀꯥꯎꯟꯁꯤꯜꯒꯤ ꯃꯦꯝꯕꯔ 9ꯅ ꯁꯥꯕ ꯗꯦꯂꯤꯒꯦꯁꯟ ꯑꯃ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯊꯨꯡꯈ꯭ꯔꯦ꯫